Assam gi mitai singna Barak Valley gi chaingak oiduna matam kaya gi mamangdagi lakli haina Banga Sahitya gi President Sanjeev Dev Laskarna phongdokre wafam asi ngarang maimom angau ton na iba Bengali lairik Manipuri Itibrito amadi mitai londa iba lairik Nupilal Sankritan Madhuri amadi Samu Lamsha amasung Karta Jai Singh phongdokpagi thauramda mahakna haikibani Barak Upodyoka Banga Sahitya Sanskriti Samilon amadi Maimom Tomal Thambal Memorial Charitable Trust na sinduna Silchar Banga Bhavanda pangthokiba lairik phongdokpagi thauram aduda Banga Sahitya gi President Sanjeev Dev Laskarna Mithamapu uduna Tripura Manipuri Sahitya Parisad ki President L. Biramangalna athoiba mithunglen amadi Manipuri Sahitya Parisad Assam gi President Dr. Purisabam Biramani Sahitya Academy New Delhi gi Manipuri Advisory Board ke member Dr. K.N. Chan Assam University gi Hanagi VC Dr. Topodhir Bhattacharjee amadi journalist Atin Dasna mithunglen singoine saruk yakhi lairik phongdokpagi thauram aduda Sanjeev Dev Laskarna hai Kasarda palamba ningthau singgi pham hangba matamda mitai sing laktuna Kasar gi praja sing ngak senbirami Barak Valley da khundariba atopa kanglup sing ngak senbagi thaudangsu mitai singna lauraga lakhi mitai sing asi Barak Valley gi leiteng amasu oiribani haina mahakna phongdokhi